ngasi Sekshat Taruk Thā Nipān ing 2012 Ingengi kun nipan ba Irai numit asida apunba Manipur Huyal Lalong Manipur gi mangarak suba mapok numit asi hayeng Sekshat Taret Thā Nipān ing 2012 Ingengi kun mapan nipan ba Thangja numit asida thokle hariba numit asigi mangoinana Leibak miyamda yaifa paujel pijari ahanba maktada hariba lup asibu apunba Manipur Huyal Lalong lup asibu lehennabagidamakta thawai haksang yauna honabiramba sintak hansimbu ahanba maktada ikai khumnabu uchari amadi hौजिक एखोइना मचेत ओइबा वखलोन असि थादोक्तुना अपुनबा सक्तम अमदा एखोइ मांगलोमदा चंगसिनमिनसि लोइनना हुयल लालोंग लुप असिदा थक्सी कासी युम्बा लोन चटना कांगलोन सुना यावना मरम ओइरगा ngasi Nishagi Pakta Tauduna Lairiba Tadunla Lairaba Naha Kayagi Punsibu Huyal Lalong Asi Tambiduna Amadi Sanahanduna Nishagi Paktagi Kalhosi Tinjang Kaichang Dava Kanglaipa Ama Seminasi Ngasi Mangarak Suba Apunba Manipur Huyal Lalong Lup ki mapuk numina lakpada apunba saktam ama sagat minasi hariba lup asibu matam kuina sangna chalhan minasi haiduna nishingjari yaifa paujel asi pijariba khapana Huyal Lalong lup sindam sanglen lamding